Kurumjari, ISTV ki pau ming tapiri bapum namakpu taram nuksari an madamaru bapau. Assam Rifles the lam yon thokpada Jenava Singh Kangdok Naba Assembly the MLA I bol bina takat kre. Manipur Police fagar hana bohonabada Mipum Kudimaki Mating Darkar Oy Haina Deputy Minister Gaikangam na Fondo Kre. Amadi MBBS BDS entrance test pangtoki de bagi matangda High Court na interim order matwa kre. Pau sandong na pijari. Sandel District ki manung sana laiba More Kondong Lairembi Manakta Laiba Lam Ekar Amada Smik Taruksino Assam Rifles the Yontok Lamada Jenava Singh Kangdok Nabangasi Assembly da MLA Dr. I Ibolbina Takat Kre. Mana Pukalaki ba calling attention the MLA Ibolbina Hari Mamapa Musilising Machamapan Nemfu Tarukta Estate Darbarna Reserve Forest Area ni Haina Lau Tokpada Datana Lising Machamapan Hundrani Toida Wildlife Protection Eki Manung Sana Estate Sanctuary ni Haina Lau Tokraba Mapam Asibu Matau Kadamna Assam Rifles Yon Tokibano Haiba Wafam Revenue Minister Puning Sinki Masiki Paukumoina Revenue Minister T.S. Dabendra na Haribalam Masi Haukibachahi listening and subnat Mangagi Megitang Tarataruta Don Japao Haukip Kawamio Amadalupa Lak Humfuda Yolambagi Sel Dit Tenare Makatana Matumdagi ADC Amadi Minister Senabra Haibadusu Kupna Tizingani Haibitaja Piki Minister Makataraduna Mori Amadi Sanapatida MLR Extension Tawi Wafam Bissingani Sup Mangagi Matamda Laiki Bagum Tauki Adumuko Chapchapa Masida Kanakana Chianabagi Haibadu Satariba Assembly Asi Loidring Edemarik Chumba report Amatamgi Haibagi Taja Piki Amaramda MLA Kesarana Handak Dimapur Deleba MSRTC campus da quarter mari mai chakibadu mataukaram na chakibano amadi mafamaduda guest house samasabagi wapam pukhalaki masigi paukumoina minister KS Ratan Kumar na quarter mari mai chakibadu ki chapchaba karidagi horakibano haiba chapchaba khangba ngamdri adumapu mafamaduda laidiba miyosing adu encroacher ngaktani haiki makatana MSRTC ke hojik laidiba mafam adu Nagaland amadi Manipur sarkar ani gi marakta lising ama chamapan homfum mapanda yanakre inaduna lairakibani adumaku marakta transport department amadi tongan tongan ba agency ani amaga punna se inaduna makoina sijinabagi wafam leiramki adumaku Manipur sarkarna kakkalaba matumda lamasi hojik Manipur gi oina leiri mafam aduda caretaker amathamba amadi CRPF ki kangbu sing ngak selanabagi wafam mamangda cabinet bukatuna khananaba warep nakrabasu hojik makidi madu cabinet putoktuna khanadri haiki wang pakungi sarugama oina MLA Dr. NG Bijoy na hanglakba wangi pakumda Health Minister Fungjatang Tonsingna Manipur da State Medical Council lehenaba sem saba loire atuba matamda thabak horagani haiki Amaramda MLA I Ibolbina hanglakba wangi pakumda mahut paidaba Chief Minister Okarmi Bobina Manipur gi oina walhauriba Nagar Panchayat sing municipality gi thakta semkat napiyam kanna honari masigi matangda praja singi mot amadi atai mari lenaba singdagi hainingba amadi yaningdabagi mot sing kan lauri Matam Changlava Susangna municipality ki thakta semkat namba honari haiki Amaramda Sandel ACG MLA Nunglung Victor na Hanglakpa Wangi Paukumda Health Minister Fungjatang Tonsingna Sandel headquarter da Sariba Pamung Yangkai Sanba Hospital asi Lakliba Lisingani Sumna Tara Marigi December ki tang kuntra mathoi fawbagi manungda loisana bapandam thamli haiki Adumako MLA na Hojik Laidiba Pibam Masi Yengluragadi Lisingani Sumna Tara Mari fawbuda loisinba ngamgada mandi haibaga loinana session manung asida nongmata odabasu mafam aduda chatuna yengsin minarusi haiki Minister ki maike degisu yengsin gani haibagi thajaba piki Manipur Police in Fagar Hana Bahonabada Kuding Maki Mateng Darkar Oy Haina, Deputy Minister Gaikangam na Fondo Kre. Wapamasingasi Assembly the Tongan but departments in discussion and voting on demand for grants 2013-14 passed on Bakanan and Erekpada, Policy Kat Oina, MLA, I Evolbe, T.S. Yam Kumar, L. Ibomsa, Amadi MLA, Samuel Risomna, Police Department, Vigilance, Fire Protection and Control, Jail, Home Guard, Amadi, Rehabilitation Gamadi Lenaba, Season Nagadaba Polum Sing Pukalakpada, Fondo Kibani, MLA Singimaike Police Department, Discipline Wat Pagitsang Hengalakpa, Sarsit Frame Tawada, Haito Singtoidaba, Karasan Gitsang Wankalakpa, Department Ge Oiba, Code of Ethics Ningtin Ngaktaba, Investigation Tawada, Haito Singtoidaba Kiagimatanga, Pukalaki, Masida Sunatana, Hojik Laiba, Jail Ge Wat Apasing Amadi, Rehabilitation Center Amadi Home Guard Ki Oiba, Kengnariba Awabakiasu, Sugai Natamki, MLA Mayamgi, Warul Taraba Matunda, Home Gi Charge Puriba Deputy Minister Gaikangamna, saying Sak Sagring Amana, saying Sankok Ama, Mangtopagi Mawanga, Police Department Bu Lana, Lawudi Chumloi Fondoki, Asoiba Kara Lerabasu, Manipur Police Ki, Hojik Tauriba Mato Singasi, Mapalagi Lakpa, Marilena Basinga, Adumak Tagalame, Handak Marak Drug Karbar Tawa, Chatarakpa Amadi,
फाबगी ई पाउ क्या लेरिबा असि येंगलगा चपचाबा एक अमा पुथोकनबा सरकारगी माइकेटगी यामना कन्ना होनरी हाइके मखाताना पुलिस ngasi ningthina train taunaba amadi praja amadi police anigi marakta leinariba mari asi hena phaganaba honagani haike police department da transfer policy lerabasu tabakta onthokpa matamda khudong chadaba amadi adamuk mayonai haike home guard fire protection and control jail amadi rehabilitation gi matangda lokalakpa yaba tabaksing lokhatnaba honargani haipgi thajab pk ngasi satake bami pamna police vigilance fire protection jail home guard amadi rehabilitation gi demand sing pass toki Mongsangai maning lakai dalai bamera pai bisna SP capsule nemfumari fagat kre miyo edu din anthok tun sen fre hari thoduk tu da chenari ba miyo edu soraisam bijoy kumar sahi kun gamapan apokpa jugindro mongsangai maning lakai digini hari Working Group of Maira Paibi Manipur Amadi Nauria Kendra Women's Welfare Association gi co-convener Memsana Phongdorakpada Bijoy Kumar asi Manipur Police ta thabak tawi mahakna laikaida fattaba guli yoli haibasi mamangai digi miyamna chingnaduna lakpani ngasi maki yumda akanamba paw ma phangmadigi miyamna thibu humbagi thabak chatabada guli singasi phagat kibani haike Department Manipur Sarkar sigi oibiriba mapi bapa oibiriba ibobina kari marangi dangda guli omanupa du thabak lobirino Sienda Kalibra, Kamana Kalibano, Pumatamda, Haiba, Angji, Service Dobra, Togdabra, Muna Jalaga, the guys that pattern the Tolabadi, Department of Tainaga, Manipur Sarkar, Koitainagadi. MBBS BDS entrance test Manipur Sarkar na pamthoki daba adubo all Manipur MBBS BDS 2013 entrance examination parent guardian association na singna duna Manipur High Court thakiba case adugi interim order mangasi takre Sarkar gi advocate general na exam tokrabanina submission tawda Sankiba Senfam Handokser ge haina court thamkibida yakidre Sarkar gi maigeti gi Supreme Court ki ruling putopa ngamkidre hari case asigi aroibe hearing jun gi tang kun gamanga da pangthoklagani hari Hanak Assembly da Minor Irrigation ki matang da Chief Minister da Nupi Singbu Hantana Yengba Manba Wafam Phongdokibasi Laibak Tibani Haina All Manipur Minor Irrigation Employee Association gi luchingba Priwarta nangasi Chathariba Makhoi gi Khongjanga Mari Lainana ISTV News da Phongdorakre Wakan Mipam Maduda Matik Sadaba Chief Engineer Mafam Lotho Sinmi Singi Hak Matkanu Haiba Pekar Kya Sizinaki Priwarta na Makata na Phongdokibada Department gi Employees gi Matam Sangna Pibidana Laiba Kusuman PBU Haibada Sarkar na Khangsinna dana Laiba achumba khongthang nate employees na numitare ni wakat mefam chathaduna laglaba sunga si fawda waroisin purakna ba hona da si department gi thausil soiba thawni haike labor commissioner gida hoyi constellation cha kibji yanaba pubirak targadi aikoi ngasi simak aikoi strike notice amuk pijagani machi in protest thadok charaga aikoi sijwa strike cha tharjergani Directorate of State Council of Educational Research and Training SERT na sinduna mandatory training on untrained elementary teachers ki state level sensitization program manganang lafel fataleva SERT ki office da pangthokre Tarumadu Education Minister M Okendro MLA RK Anand MLA DK Korungthang MLA ki Khonbo Nimai Education S ki Director Dilip Amadi Commissioner P Wi-Fi Suserga ki Minister Okendro na Training sensitization program adu da sarugya da budget EU sing action lokat kani phongdokhi bagal loinana oza sing na mamangai gi matoguna oza amani haiduna panglai da leithokpa yabagi matam natre haike kari doraga pen gani kadai dono wadi bai dum na khando matungda consensus soiba amada product na ngasidi hairiba ek ani chanagre RTI Right to Information Act adu Right to Education Act hojik ekoi kan na masi chathari amasung masigi makhada mandatory ba akan maya thang mayam ama par sarkar na tawtharakli Manipur Laumi Maruke Kunithoi Suba Conference sangangai delusion kre mipamaduda food security bill semdok tuna pass toba NREGS numit chama yangkhaini thabak suan ba amadi lawfam lana season na bagi mayokta khongjang sangsin na ba warep na kre amarom da marup asigi nauna thau funaba thangjam darpan bu president amari thonaujum saratbu secretary oina khankre UPSC exam da mai paklaba singda Manipur sarkar na incentive award fee gani lauthokraba sunga si fawba thabak oina onthok tri haina Dr M Naran phongdokre ngasi MDU hall da pangthokiba NDA ge chama kunmari suba course da mai paklaba cadet sing opagi thoram da wapam simak na phongdokibani NDA Cadet Parents Welfare Association sinduna pangthokiba thoramatu da association ge advisor CS Sandramani Colonel CS Zaira samari senior member as gunana chingba miyo kya na sarga ki lisingani subna taragi jundagi lisingani subna tarahumdagi megi tangkun mathoi fawba Pune da sathakiba chahi hungi course da India ge oina sani
Marfudra Taret Manunga, Manipur Macha, Taruk Yau Kibani, Wangang Kibusing of Fondok Nakibeda, my Paklavas in the Imalabaki Kanduna, Isai Sagito from Topa, Taudang my Paknaba Honagani, Haibagi, Tazabatamke. Parents Association President or Dr. M. Narana Makatan, Haikibeda, Hawal Gliba Mahirusingi can be Duna Sarkar, Akanaba Mityan Sangadarga, Way, Hausiki Samasasi, Ningba Kaiba, Topum Kangdaba, Tangdu Leta, Ama Wede, Mosina, Society as in Nomanongi, like Taranapgi Machakama, Wele Haiki. Quick standard of living. We need to re-look at our society, the Manipuri society. See the NDA candidates sing asiki my palpagi passing out period ki power karatamba asida natana something more we can do. Umurogionbi, Zainthailu Kamaibu, gang rep to Wagamari Lena Lakibatang, Tramapanda, Court Ki Aroba Rida, Maralgimatu Namakui Mataka Chapa Dandi, Pirakani Habitazabalai Haina, J. Sina Fondokre. Kakulong the Pangtoki Bapaugi Mipamama, the J. Sigi spokesperson, and Ganesuri Yauna, J. Sigi convener. Kakom Lunglu Kamaina Timba, Mioyana, Sargaki, Wangan Kibus in the Fondok Nakibada, Sigumba, Todok Simatung, the Amugana talk the Naba, Sapsaba, Serak Pigadabani Haiki. Christine Asibu, Mapunsi, what Zentambiba, Amadi, Hengto, Malikuna Farms of it. I was Sargana Kari, I do Quidi, Matic Sabbath, Damdi, TV, Dragadi, Mama, I could say, Pian the Bahas, Leoni, I don't know, Zas, a scene so I could Mamma Mia, can be the Matic Sabbath and the PBU, I would say. Sige can be another Amaoina, Zasta, when I see the Lions Club of Imphal City Manga Suba Saturday night Ngarang Hotel Nirmala Pantokre. Tarumadura Commissioner Y Zugindro Vice District Governor Lions Ice Manikumar Yauna Tongantuanba Mioikiana Surgaki. Tarumgi Sargumoina Glove Asigi Hozik Fawa the Pantoki but Tabak Tarum Singi Matanga Secretary na Marik Chumba report Tamki. Loinana Lions of the year 2012 Asi Lions KSS Ibotombi the Kusinaki. Wangang Kibusina Lions Club na Samasa Sida Tauri Batabak Singusintaki. Sibges Oikiba Commissioner Jugindrona Lions Club Singna Katai Fawa the Katopagaloina Tabak Tawi Haibadu Nasidi Kambangamle. Lions Club Kitodangasi Samasasida Yamna Singtaningai Oi Haike. We as a member of humanity, common humanity, have taken the place and will do good service to humanity, transcending all the barriers for caste, creed, religion, and transcending the national barriers as well. Lamzing Tawan Association Brahmapur Nahabana Sinduna Kabokangi Matang the Mitara Mangani Oiba Brahmapur Guru Aribam Lekai Deleba Downtown Academy Kids Day Care Center the Pangto Grey. Tarumaduda Manipur University Associate Professor Dr. Singlen Mesnam Ward Number Taramapangi IMC Councillor Rati Kanta Yauna Tongan Tuan Bamiokiana Surgaki Wangang Kibus in the Fondo Nakibada Kabokangasi Miamna Kanada Baposakamani Haina Lona Rambadu Hositi Masiki Kanaba Yamna Miamna Nintina Kangare, Sarkar Miyang Changduna Manipur Leba, Kabokong Yauna Ate, Kanaba Polum Sing Mapum Sana, Season Nanaba Tabak Local Handing Haike. Masuna Tayo, Yamsi, Kanana, Matosikana, Guide the Lower Gahanga, Madu, resource, Mukutamatikan Leba, Sakti Leba, Miami, the Kaiga, Makoisina, Kumpusina, Emede Pusina, my hand is sealed. Bisnupur Leba, reliable hydro take Nafutopa, Medina, Spring Hiba, packaged drinking water acid of Fatabapolam, Kiamarum Yaubatenare Haina, Nasi, Kurai de Leba Malay Farmer Sigimapu, Sanato, Fondoroke, Magna Makatana, Fatabayaure Haiba, Bottle Adu, ISTV News, Ulapagaloina, Asigumatana by Sinda, Fatabapolam Yauba, Hibasi, Miam Giana, Kudung Tiningani, Atubamatanda, Marilena Basina, Yangsin Haningi, Haike. On Fata Fiziki Mataru Magada, Mangelaga. Bagi madagi mukana tu malu tarik je. Memang tu jar koi litar pun ki jar tu kanga boleh ni tu komplain high kerana ni targi kerana tu sila tu piana. Aduh, dia kamera tu na aisyah ki masuk kamera tu piana. Mumbai le, ni tipa mana? Siapa tu macam macam lapan ni, lapan ni. Hayang Pangtuka dari Bajuntara Nipan ki Thorongba Mari Lena Gari Satuk Sasinda Ohomba Kia Laidagani Haina. Imphal West ki SP Natadoro Pachero Lamana Hari. Imphal Tamna Hagalakpa Gari Sing Tongan Tongan Lambis Sing the Chana Mapam Sing Kangan Bagaloina Gari Sing ki Tapam Oigada Mapam Sing Su Lautokre. District Literary and Youth Center Tobal Atopamna Mahima Singh Sanakonaba Amadi Nat Kilam the Twidok Hendona Sing Taninga Oiba Yus in the Piba DLYC Award
yenthokre thoromosida agriculture minister MD Nasir MLA O Landoni Thawal district SP Dr AK Jalajisu Sarga ke Sandel district manung hanjin ba khungang sing da paikali ba chawkha thorangi thabak sing Rural People's Development Federation na nominee chupna chatuni yengsin kre khongsat asida bongli amari khoibu area gi athapa khungang taranipan yengsin ki khongsat adubulu singkiba ADC Sandel gi nominee member S Robin na phongdo kibada donghang dagi tolen khultaba lambi asi loisin bagaloina na sahi asigi manungda area asigi mai yaudirba mafam sing mai fangalagani Federation gi secretary na phongdo kibada district asigi sothana lairiba mahi masing haksel amari lambi thong asi mari lenaba singa ahenba biteng sangbiduna loisin binaba Maram Center gi ningthau ke Taruba na laikidabada Maitai National Front kanglei pakna awaba phongdokre laikidraba Taruba lamdamasigi stingmi tami anigi mari faganna ba honar malu chingba amani haina singtharagli mak laikidaba si lamdamasigi oina chauna mangjaba amani hari United Development Organization Khangabok na sinduna Career Counseling Session nama Khangabok High School da pangthokre Mairuisina class 10 amasung 12 loirba matungda masaga chanaba career semnabagi damakta karamba khongthang thangadabge haibagi matangda thorumasi pangthokibani session asida Manipur University ki Professor Dr. Evol amadi Dam College of Teachers Education ki Nabakumar YK College ki Principal L Ibohalsu sarga ki Haukiba tang tara marigi numidangda mapuroibana thangna thinbadagi laikidabi si yaning da bafungtuna golapati baning laikai da wakat bifam chathakre imungi nupi amana oina su nomduna lairibi nupi amabu tamtina hatkiba sipende mari lenaba singna mara laiba miyoi singi batakta matik chabadandi pibiu hari United Hata Golapati Development Council ki Secretary General MD Hazina Fongdor kibeda bara da lairaga we had Mipun ki tabakya Tokaliba si Tingnanaba Imphal East Police Jauna Council ki miyoisna akanaba verification tawduna crime thoktanaba honaragani haiki Kogi sasana satkadawa sugumba wakhal leitaba miyoising ase tamthina mafam asida crime chenaba miyoising akoi lekai sida kogi council ki maigai dagi akoina warep kha mamang da thamjakhiba galoina akoi hojik leiriba miyoising yumbu leitraga bharada niyom chadana thamba criminal oiba kya lakpasing proper identity magi improper oiba I card na chingwa magi identity masak leitaba adugum miyoising di pathakta koina kanba miyeng amasu athuba matamda changagani Solar Union Hobum Marak Oinam Lakaina and the class 10 amadi 12 the Mark Wang na Fanglapa Mairoi Amadi Asian Thangta Championship the gold medal ani Loraklaba Sanaroi Sapam Silas Okre Tormasida Union Gate Hana President Oidam Laba Miyosing Yauna Tuan Bamiyo Kana Surgaki Development and Protection United Voluntary Organization Sinduna Nambol Amadi Masiki Akoi Bedaleba Handaki Board Amadi Council Loba Parikada Mark Wang Fanglaba Mairuis in the Manamatum Pibiki Toruma Pangtokre Nambol Kaitel Community Hall the Pangtokiba Torumaduda Environmentalist Case Samungo Nambol Municipal Council Gihanagi Chairperson Ibo Chow Yauna Tuan Bamiyo Kiana Surgaki Amarumda Youth Diamond Development Organization Ningtau Konasu Sinduna Ningtau Kong Mamang Community Hall the Mairuis in Manamatum Pitana Puning to Gray Tarumasida Adaksa TS Itoibi Yauna Tuan Bamiyo Kiana Surgaki Hauki Batang Tarum the Sky Hospital and the Research Center Amasung Manipur Heart Foundation Satarkiba Liamna Heart Lying Bagi Kem Nasi Porum Part Labor Center Asida Lucian Gray Numit Mangani Kemasida Sahi Taragi Makad Labor Angang Kunga Taruki Manunda Angang Tara Nipan Heart Hobagi Lying K Mioi Kuntra Nitoi Heart Valve Yadaba Amadi Mioi Tarana Pacemaker Hapagi Lying Sataki Kemasida Punna Mioi Chaniyan Kairom Lying K Sky Hospital Managing Director Dr. L Siam Kisorna Handak Lemna Hartki lying Sataba Asida Mioika lying Bagamdana Lady Hibasi Kambagamle Sky Hospital na Lida Bamiam Yang Lagamanipugi Tuanba districts in the Su Lemna lying Bagi Game Makatana Sataragani Haike Maskumba Free Heart Kemsina Bagi Publica Maruina in particular Bagi Free Heart Kemsi Lida Baprasasing Group Ta Yamna Kanali I think they are benefited from this kind of free heart camp which lasts for 5 days. Lumasi Equina definitely will try to organize more
free heart camp in districts as well. Inner line permit system Manipur da chana halu haiduna miyam na khongjang changsin ba leptri ngasi Nomaibong Nambam Sutekta Eastern Student Club amadi Nomaibong Women's Development Maira Paibi Association wakat mipam chataki assembly na lori ba warep atuba matam da tabak oina pangthu haina davi tawki Mitop Singdagi Yellow Missing Kananaba Miamgi Kongjang Sawatuna ILP system Chana Hanaba Warep Adirag Lowcre Adubo Masina Miamgi Apamba Pangbadina Te Amukana Bharat Sarkar gi Thawzal Nibatari Haina Joint Committee on Inner Line Permit Fongdoragre Manipur Sarkar na Masag Yellow Mi Kanjanaba Center gi Yathang Yaudrabadi Ngaksaba Ngamdre Haibasi Maek Sengna Taklai Hari Masimak Miamna Kangmin Nabagaloina Aikogi Apunba Kholauna Bharat ki Nakong Yahungadabani Atubada Bharat Sarkarna Nathaiduna Puhaloidabani Mipung Kudimana Isa Isagi Tawdang ni Kanna Tabak Pangtok Minarasi Hari Newspapers in the Isa Isagi Wakal Lon Fongdopiu Club Maira Paibi Laikagi Alaman Sina Wakan Mipam Pangtopiu Human Chen Siamduna ILP Chananabagi Kolau Laviu Mairagi Rally Satpiu Rikso Auto Van Amadi Transporter Singasu Yahusida Yausin View Hari Sarkargi Service Tauriba Singasu Masida Saruk Yaduna Asigumba ILP asi Manipur da chana hanaba honaminasi MLA Minister amadi MP amadi political parties nga suthodang lobiu ILP chana handuna aikoi gi hak kan jaba haibasi aikoi khudimaki chawroba thodang ni haibasi uthoknasi hari amaromda biometrics ki thabak sathari basinga matam kharagi oina barada leiriba kangbu sing masagi residential certificate yaudaba sing biometrics lobada yawhan bigano masida lekai lekai gi club singa mateng pangbiu hari Imphal West Commando na PLA gi miyoi ani amadi KNF NG miyoi ama tongan tongan mafam dagi fare hari district asigi SP gi cherol amana farba miyoi singa dudi pangamba Rosen sahi kungani toy abokpa Anand Garipok Kaina amadi Laistam Naubisa sahi kungamanga apokpa Inausa Hairo Part 2 Laistam Laikai dagini hausina kwa kaitel haino kongyambida laivani hari KNF NG miyoi aduna P Muaba Wi-Fi sahi kungamanga apokpa Baltual Manga More Ward number 2 dagini hari Student Union of Kanglai Park Lafufa Tera Vrans na sinduna class 6 tagi 10 fawpagi mairoi sing lem na spoken English tambibagi coaching ama haudokre coaching aduda school taragi mairoi chamaya kai henbana sarugya ki hari Sunday market tagi Imphal Municipal Council na hirama batada tax khongkat palaite makoi bu phamba yai haibagi ayaba supi palaite haina chairperson RK Nimai Sharma na phongdokre ngasi media da Sunday market ka mari lena na yaurakiba report amagi matangda sengdokladuna Sunday market ki mafam piba asida IMC da haijarakpadi leire adubo makoi gi mafam sinba haibasi House Committee singa yengsinba darkar oibana wafam singa du committee da thadakre IMC bu mingsat then na bahona basi laibak thibani haike kana bu misak singsu identify toraga Sunday market phaman doribno chana bi yom singdu amata laitabani aina sibo laite atunna aina singok chaningna sino reski khudanga khariba se aingonda di yamna mangumna thoi asa lobi su laite haman gi su laite Principal Secretary Ramoibana Putopa Tangkul Singh Oiba Isai CD Laisia Atamsi Amadi Singnabakova Film Amasu Works Minister Dr. Ratan Kumar Hotel Classic the release of Grey Tarumanduda PSD Minister I Hamosandra Wangzingi MLA Vrozen Amadi MLA Sarasu Sargyaki Tarumanduga Mari Lenana Ramoibana Isai Sakpamisak Ama Natrabasu Isai Bupam Zabadagi Lam Asida Kong Tangzin Bani Haiki Film Producer Ke Inawana Fongo Kibada Singna Bahaibasi Apaba Maikai Rumda Singna Gadabani Haiki Film Asigi Fanglapa Senfam Singi Tanghayama Manipur da Leriba Orphan Home Sing Amadi Physically Challenged Persons in the Mating Pangani Release Hect Obaga Numit Aduda Copyright Adusu Makoi the Pigani Haike Manipur da Leriba Mifun Kurimasi Amaga Mating Pangani Koyushina Prakari Sangi Manamuduna Tonata Akoi Karana Mating Pangani Shakti Kan Zabay Pangani Adu Mifun Kurimo Pangiradi Akoi Mifun Timon Shinagani Hasiba Manubuna, Hariba Pilamasida, Manipur Laiva, Praza Kudimona, Yangiraga, Hariba Pilamasibu, Masigi Prasa Prima, Koi, Lataraba, Torata, Mating Pangzagari. Board ke lyrics sing the Yauriba, Lonyan sing Atuba Matam the Kangdok Naba Madi Milal na Sinduna Lubasigi, Pakta Lois sing Yawa upon Babi Pamama, Pamduna Marim Low Grey. Lag the Bajungitan Kuntaruktalam the Masigi Aiba Ibising, Milal Maya Luisinda, Famina Nabalam the Masigi, Pau Sising the
loan yan yaudana phone naba amadi hiram khudimaki khang hairabasingna mitei loan tagi oiba expert committee ama semnaba warib lokre hari CPI na Manipur da sangsileba khongjang gi manungsa nanga se Thobal district ki khangabok new market da wakat mipam chatakre lamdam asidage armed forces special powers act lokto Manipur gi apun bagi saktam kai biaroi drug ki karbar muthalu highway da protection force tamu senja thumja muthalu nupi gi izat kalu highway davi kya tori mipam asida state secretary Dr. M Nara N Mangisu sarga ke N Mangina masa masa gi khakta khanba miyam gi khandraba hiram khuding namai thiraba sarkar ma oire haina Manipur Congress sarkar asibu maral sike Dr. M Narana sarkar gi development khudimak thabak ningthina tawdre tikadar sel paiba election da paisa yamna puthokpa ngamba miyoi sing khaktagi oiba sarkar ama oire CPI na sangsilba khongjang asida miyamna mateng pangbinaba appeal tawki Laibak amadi ningthogi lai oiriba ima yumjau lairembigi chahigi haraubada ningthau laisemba sana jawbu su sargyaduna laibaki nungai yaifana bathoni kre Ramrampal School Bunupi ngak oiba school onthokani haiba wafam asida school asigi union na kanna yaningdaba phongdokre iramasika mari lenana school asi kannabagi damakta miyamgi mipam mama tha asigi tang 18 da pangtholagani hari hojik sanabagi paulo bise Sanabagi pau pizari Satkiba Bethada Uzbekistan da pangthokiba ahumlak suba international zitkundo championship da gold medal lawraglabi Moirangthem Sonia Devina masana asida Olympic Games yawraklabadi medal soidana lobangam gani haina phongdorakli Moirangthem Sonia Devina India gi represent tawduna international zitkundo championship ki kg yankai manga gi category da gold medal lawrkibine yaripok Vishnu Naha Pukri achoba mapaldagi Jadumani gi macha nupi asi lisingani subna mapandagi national tournaments in the sargaduna medal loba horki Sonia Housing Fauba national level da gold medal manga madi international level da gold medal manga lobangam kre Manipur Cricket Association gi meeting makhada Sem Khangem Pali na sinduna Luang Popa Cricket Stadium da sathariba Brajabihari Paul amadi Govind Paul Memorial Cricket Trophy gi ngasi sanakiba Mesta YWC Pasoi amadi Oscar Pauna Bazar na nong namaram oiduna sanabi yadabadagi aithokre Thasigi tangkunuma thoida tim ani sna amukhana sanaragani punna tim tarani thoina sargyaduna satrakiba tournament asigi mathangi mes thasigi tang 18 da graw khamnam leikai amadi thau thamai ban ani sanagani Bangalore da thasigi tangkun gama pandagi pangthoka doriba kuntra mari suba National Master Athletics Championship da sarugyana bagi damakta khallaba athletes singna hayeng thasigi tang 19 gi ayupung ni pantaba matamda Manipur Master Athletic Association gi president B Angausna Saramagi top khona makhongda leiba mayumda mari lenaba che sangsing purutnaba association asina khangalakle Segmai Community Hall da Yellow Inat Sindam Loop na Sinduna Chatrakpa Fast Estate Level TS Jatra Memorial Huel Lalong Championship na Siloisin Kre Loisin Bagi Thorumda Segmai Kendragi MLA KS Devendro Singha Su Sarugya ki Punna category Nipan da Sanaroi Chanirom Henbana Sarugya Duna Chatrakiba Championship asigi makok matang takrapa Sanaroi Sinda MLA Devendro na manamatum singyan toktuna puning tawutki Ngasino mga ingasagi pau pizari ICR Lampel Party ki phangba pau gi matu nanga sige khwaidi gi sa ki bagi chang si degree Celsius kuntra 10 mari khwaidi gi ingmagi chang na degree Celsius kulum 2 manga nungsit yauba ising manril gi chang ayukta sada hundra mari nungtil dana sada perfudra nipan nungju gi chang 0 manga mm ne aroi bada maru ba pau amukan pizari Assam Rifles da lamyo thokpada chenava sing khangdoknaba assembly da MLA I volbina takat kre Manipur Police Sing Fagar Hana Bohonabada Kudimaki Mating Darkar Oi Haina Deputy Chief Minister Gaikangam na Fungdokre Amadi MBBS BDS entrance test pangtoki dabagi matangda High Court na interim order matakre Ngasiti ISTV na bijaba pau matang sila lusin jari miyang tabi na bapum na magpu amakahana kurum jari